Manipur Security Force na Thiba Humbagi Thabak Chathabada Meeyam Dagi Namduna Sen Khaibada Chennaba Meeoi ahum phare Hairi. Manipur Police Control na thadora pawarol amagi machung inna Manipur Police na ngarang Imphal West District ke Uripok Kwestam Laikai Thiba Humbagi Thabak Chathabada Pambai ni lusingba UNLF ke Meeoi ani fakke Paraba Meeoi ani atudi Katrimayom Bliss Elias Lamyanba Chahikun Kwakaiten Akam Laikai amadi Pebam Z Singh Chahikun taru Napet Pali Maning Laikai dagini Hairi Makoi School Government Officials Singh amadi Micham Meeyam dagi Namduna Sen Khaibada Chennaba misak ni Hairi Makoi dagi mobile handset mga sel oina lupa saniga yang kayawa wallet ama Aadhaar card ama amadi chaka amari panba gari ama fagat pangamle Hairi District Asimaki Sengmai Police Station ke manung chana laiba Sengmai awang laikai dagi an tingraba lalharup RPF PLA ki Meeoi ama fare Hairi Faraba Meeoi adudi Moirang Tem Suras Maitei Elias Amuzau Jahi Kuntramatoi Khabam Lamkhai dagi ni Hairi Mongon dagi mobile handset ama amadi ati polam sing pakat le Hairi